Viewers punamak ahanba mugda Darwin soibamna taram nokchari. Hi everyone, ꯑꯩꯒꯤ ꯃꯤꯡ ꯄꯦꯅꯨꯕꯤ ꯑꯩꯈꯣꯝ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯟꯊꯧꯖꯝ ꯂꯟꯊꯣꯏꯕꯅ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧꯖꯔꯤ꯫ ꯍꯣꯏ, ꯍꯧꯖꯤꯛꯁꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯈꯤꯕ ꯑꯁꯤꯅ ꯅꯨꯄꯥ ꯁꯥꯕꯤ ꯁꯤꯔꯤꯌꯦꯜ ꯃꯈꯥ ꯄꯨꯊꯣꯛꯄ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗ R1 ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯌꯦꯡꯕꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯆꯈꯤꯕ ꯏꯄꯤꯁꯣꯗ 1ꯗꯒꯤ 4 ꯑꯁꯤꯗꯒꯤ ꯏꯆꯝ ꯆꯝꯕ ꯀꯣꯏꯁꯟ 10 ꯈꯛꯇꯪ ꯈꯟꯒꯠꯆꯔꯒ ꯍꯪꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗ 1.5 GB 56 days unlimited ꯑꯁꯤ ꯀꯥꯞꯆꯒꯅꯤ꯫ Viewers punamak ahanba mugda Darwin soibamna taram nokchari. Akoigi nupa sabi haina mingthonjaba web series asi hujik lockdown amaram oiraga makha chathaba ngamdana leijari aduna sigi manungsida akoigi series asiga mari lenaba viewers gi damakta akoigi question ani khak aigi site gi hangjage question sigi akoigi chumna kumba ahanba kumba ngambiba miduda akoigi recharge oina haiba tare akoigi phone gi recharge oina akoigi data ga loinana akoigi talk time mayamda soidana authority na akoigi sinbiri lambiri bena soidana mayamda capture kani haina ju thambirei adu ahanba question se akoigi series asigi nupa sabi haiba series asigi episode 1 to 4 sida Shilaimana karam-karamba episode ta yaukhrabage haibase ahamba question ni amkan jarake nupa sabi hariba web series asigi episode 1 to 4 asida Shilaimana karam-karamba episode ta yaukhrabage mayam amtang khalaga chumna kumbiraknaba mayamda question asi thamjari. Hi everyone, mayam lockdown sibu karam lenbi bage kogi chothariba lockdown amadi quarantine sibu mari lenana RM1 production viewers in Pomda Wang among Zari Madudi. RM1 production Putukjaba Nupa Sabi Haribo web series, Mayam Supam, and Kibo web series Samani. Haribo web series, episode 1 again 4 Tatuk Jagre. Episode 1 again 4 Sida Kogi, singer Miyawi. Haribo singers in Mayam Kanano Kambibra. Some the guest of your viewer did a show, special price Tamjari, and Mayam. Some the Pakum Pivio, Amadi, price from you. ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟ ꯑꯁꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯌꯥꯝꯅ ꯂꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯁꯤꯔꯤꯌꯦꯜ ꯑꯁꯤꯗ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯀꯗꯥꯏꯗ ꯑꯣꯏꯕꯒꯦ? Hello mayam, ꯑꯩꯒꯤ ꯃꯤꯡ ꯗꯌꯥ ꯁꯔꯃ RM1 ꯄ꯭ꯔꯗꯛꯁꯟꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯅꯨꯄꯥ ꯁꯥꯕꯤ episode 1 2 3 4 ꯃꯊꯪ ꯃꯥꯏꯄꯥꯛꯅ ꯑꯞꯂꯣꯗ ꯇꯧꯔꯒ ꯃꯌꯥꯝꯅ ꯌꯦꯡꯅꯈ꯭ꯔꯦ꯫ ꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ episode 5 ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯒ ꯂꯩꯔꯤꯕꯅꯤ ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯇꯣꯏꯅꯣ ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯇꯣꯏꯅꯣ ꯍꯪꯗꯅ ꯑꯗꯣ ꯃꯔꯛꯁꯤꯗ ꯊꯥꯒꯠꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ RM1 ꯄ꯭ꯔꯗꯛꯁꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟ ꯑꯃꯃꯝ ꯍꯪꯉꯒ ꯀꯣꯏꯁꯟꯁꯤꯡꯁꯤ ꯑꯟꯁꯔ ꯆꯨꯝꯅ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯗꯨꯗ ꯄ꯭ꯔꯥꯏꯁ ꯑꯣꯏꯅ ꯑꯟꯂꯤꯃꯤꯇꯦꯗ ꯔꯤꯆꯥꯔꯖ 56 daysꯀꯤ ꯍꯥꯞꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ꯫ ꯑꯗꯣ ꯑꯩ ꯀꯣꯏꯁꯟ ꯃꯆꯥ ꯑꯃꯇꯪ ꯍꯪꯖꯒꯦ ꯃꯌꯥꯝꯗ, ꯌꯥꯝ ꯂꯨꯕ ꯀꯣꯏꯁꯟ ꯅꯠꯇꯦ꯫ ꯅꯨꯄꯥ ꯁꯥꯕꯤ ꯁꯤꯔꯤꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗ ꯔꯣꯜ ꯑꯣꯏꯔꯤꯕ ꯑꯗꯨꯝ ꯀꯦꯔꯦꯛꯇꯔ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯃꯅꯤ ꯃꯥꯏꯀꯦꯜꯒꯤ ꯃꯁꯝꯁꯤ ꯕ꯭ꯂꯣꯟ ꯑꯣꯏꯕꯁꯤ ꯁꯤꯗꯒꯤ ꯕ꯭ꯂꯦꯛ ꯑꯣꯜꯂꯛꯄꯁꯤ ꯀꯔꯝꯕ episodeꯗꯒꯤꯅꯣ ꯃꯌꯥꯝ ꯈꯪꯉꯒꯗꯤ ꯑꯟꯁꯔ ꯄꯥꯎꯈꯨꯝ ꯍꯥꯏꯗꯤ ꯆꯨꯝꯅ ꯄꯤꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕꯤꯔꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅꯁꯨ ꯂꯥꯛꯏ, ꯑꯗꯣ episode 1 2 3 4ꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕ ꯁꯨꯃꯥꯏꯅ 5 6 ꯃꯊꯪ ꯊꯥꯒꯠꯂꯛꯀꯗꯧꯔꯤꯕ episodeꯁꯤꯡꯗꯁꯨ RM1 ꯄ꯭ꯔꯗꯛꯁꯟꯒꯤ ꯇꯤꯝꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯇꯨꯡ RM1 ꯄ꯭ꯔꯗꯛꯁꯟꯒꯤ ꯇꯤꯝꯁꯤꯁꯨ ꯃꯊꯪ ꯇꯥꯔꯛꯄꯁꯤꯡꯗꯁꯨ ꯐꯖꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯔꯤꯕ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯁꯨꯝꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ꯫ RM1 ꯄ꯭ꯔꯗꯛꯁꯟꯒꯤ ꯇꯤꯝꯕꯨꯁꯨ ꯑꯗꯒꯤ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫ Hello and welcome everyone. Video su meeting tabiro mayam oin taram noksari aigi ming Karan Yundrembam kawa. Wahang sigi pakum piba ngama mioi do RM1 production gi maiki dagi 1.5 GB data per day amasung 56 day unlimited data soidana fangani. Mayam daina aigi best wishes picture asigi price soidana maki fangboy view. Thank you so much. So the next question is Chada thum hap kiba episode to
ꯀꯔꯝꯕꯅꯣ? Hi everyone, ꯑꯩꯒꯤ ꯃꯤꯡ ꯄꯦꯅꯨꯕꯤ ꯑꯥꯏꯈꯣꯝ. ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇ ꯊꯝꯖꯔꯤꯕ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯥꯏꯁ ꯍꯥꯏꯕꯗꯤ 56 daysꯀꯤ unlimited recharge ꯑꯁꯤꯒꯤ ꯃꯄꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯕ ꯉꯝꯕꯤꯌꯨ. ꯑꯗꯨꯒ ꯅꯨꯄꯥ ꯁꯥꯕꯤ ꯁꯦꯔꯤꯌꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯅ ꯉꯁꯤ ꯍꯪꯒꯗꯕ ꯀ꯭ꯋꯦꯁꯟꯁꯤꯅ ꯃꯥꯏꯀꯦꯜꯒ ꯃꯥꯏꯀꯦꯜꯒꯤ ꯃꯄꯥꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯒꯤ ꯁꯤꯟꯗꯨ ꯀꯔꯝꯕ एपिसोडꯇ ꯌꯥꯎꯕꯒꯦ? खुमना मैम इकाई खुमनबुचरी नुपा साबी हाइबा वेब सीरीज असिगी टीम असिना क्वेश्चन अमसुंग आंसर की प्रोग्राम अमखक थमजै. क्वेश्चन असिगी आंसर चुन पिबिबा ngamba मिसग दुदा 1.5 GB per day with 56 days की गिफ्ट अमखक थमजै. क्वेश्चन असिबु चुन आंसर पिबियु अमसुंग गिफ्ट असिगी मपु ओइबियु अमसुंग मयाम सरुग याबियु. थैंक यू. क्वेश्चन अदुदी करम एपिसोड ता हैंकरशिफ ता पाउडर हाकिबगे अमुका करम एपिसोड ता हैंकरशिफ ता पाउडर हाकिबगे. Next question. Pabung Joy Vidyana huzu phawbada karamba episode singda yaukrabage? So the question is, Michael na ihan han na nupa sabi hai ki base karamba episode tano? ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯏꯅ ꯃꯥꯏꯀꯦꯜꯗ ꯇꯣꯔꯕꯣꯠ ꯍꯥꯏꯅ ꯀꯧꯕ ꯍꯧꯈꯤꯕꯁꯤ ꯀꯔꯝꯕ ꯑꯦꯄꯤꯁꯣꯗꯇꯒꯤꯅꯣ? ꯑꯃꯨꯛ ꯍꯟꯖꯒꯦ. ꯊꯥꯗꯣꯏꯅ ꯃꯥꯏꯀꯦꯜꯗ ꯇꯣꯔꯕꯣꯠ ꯍꯥꯏꯅ ꯀꯧꯈꯤꯕꯁꯤ ꯀꯔꯝꯕ ꯑꯍꯥꯟꯕ ꯀꯧꯈꯤꯕꯁꯤ ꯀꯔꯝꯕ ꯑꯦꯄꯤꯁꯣꯗꯇꯒꯤꯅꯣ? ꯃꯌꯥꯝ ꯁꯤꯟꯇꯪꯒ ꯈꯜꯂꯒ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ. ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯀꯗꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯟꯒꯠꯆꯔꯒ ꯂꯛꯀꯤ ꯗ꯭ꯔꯣ ꯇꯧꯔꯒ ꯋꯤꯅꯔ ꯑꯁꯤ ꯄꯤꯖꯒꯅꯤ. ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯄꯨ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ.